ꯑꯃ ꯐꯤ ꯂꯣꯏꯁꯤꯜꯂꯒ ꯆꯠꯅꯕ ꯊꯣꯔꯛꯂꯦ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯏꯕꯨꯡꯉꯣ ꯆꯧꯕ ꯅꯪꯕꯨ ꯅꯣꯡ ꯅꯤꯅꯤꯁꯤꯗꯤ ꯆꯠꯈꯤꯅꯨꯗ ꯏꯃꯥ ꯑꯩꯁꯦ ꯆꯠꯇꯕ ꯌꯥꯗꯕ ꯑꯗꯨꯒꯤ ꯆꯠꯇꯧꯔꯤꯅꯤ ꯑꯩ ꯌꯥꯎꯗ꯭ꯔꯒꯗꯤ ꯊꯕꯛꯈꯩ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏꯕ ꯅꯥꯎꯆꯥꯗ ꯈꯔ ꯏꯆꯥ ꯇꯣꯝꯕꯗ ꯈꯔ ꯁꯤꯟꯅꯕ ꯌꯥꯕꯒꯩ ꯁꯤꯟꯅꯈꯤꯕ ꯌꯥꯗ꯭ꯔꯣ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ ꯀꯩꯁꯨ ꯀꯨꯏꯔꯣꯏꯗ ꯇꯥꯟꯖꯥꯗꯨꯗ ꯍꯦꯟꯊꯣꯏꯕꯤꯁꯨ ꯃꯐꯤ ꯁꯦꯝꯅ ꯊꯣꯔꯛꯏ ꯏꯃꯥ ꯁꯥꯔ ꯃꯇꯣꯝ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯌꯧꯔꯨꯈꯤꯒꯦ ꯑꯣꯐꯤꯁꯁꯦ ꯆꯠꯂꯨꯔꯣ ꯄꯥꯏꯈꯣꯝꯕꯅ ꯒꯥꯔꯤ ꯊꯧꯗꯣꯛꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤ ꯆꯠꯂꯝꯗꯥꯏꯗ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯁꯣꯛꯂꯒ ꯈꯨꯔꯨꯝꯂꯒ ꯊꯣꯔꯛꯂꯦ ꯒꯥꯔꯤ ꯊꯧꯅ ꯄꯥꯏꯈꯣꯝꯕꯅ ꯏꯇꯣꯝꯇ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯥꯏꯅ ꯌꯥꯝ ꯂꯤꯈꯠꯆꯅꯤꯡꯕ꯭ꯔꯥ ꯍꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯌꯥꯝ ꯋꯥꯕꯤꯕꯩ ꯋꯥꯅꯤꯅꯦ ꯋꯥꯕꯤꯅꯨ ꯍꯥꯏꯔꯣ ꯀꯩꯅꯣ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯃꯧ ꯐꯠꯇꯕꯤ ꯄꯥꯎꯔ ꯑꯃ ꯀꯟꯅ ꯄꯥꯏꯈꯠꯂꯛꯏꯁꯤꯅ ꯑꯣꯟꯗ ꯌꯥꯗ꯭ꯔꯗꯤ ꯑꯣꯜꯂꯛꯇꯣꯏꯕ ꯃꯧ ꯐꯠꯇꯕꯤꯗꯣ ꯀꯤꯕꯨ ꯀꯤꯖꯔꯦꯗ ꯌꯥꯔꯦ ꯁꯥꯔ ꯇꯥꯕꯗꯅꯦ ꯁꯨꯝ ꯋꯥꯁꯤꯜꯂꯛꯑꯦ ꯉꯥꯡꯅꯗꯅ ꯑꯅꯤꯗꯣ ꯑꯣꯐꯤꯁ ꯌꯧꯁꯤꯜꯂꯛꯂꯦ ꯒꯥꯔꯤꯗꯨ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥꯗ ꯃꯐꯝ ꯆꯥꯅ ꯈꯥꯝꯃꯝꯂꯒ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯦ ꯄꯥꯏꯈꯣꯝꯕꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯂꯩꯔꯝꯂꯤꯕ ꯁ꯭ꯇꯥꯐ ꯃꯌꯥꯝꯗꯣ ꯃꯐꯝꯗꯒꯤ ꯍꯧꯒꯠꯅꯗꯨꯅ ꯊꯣꯛꯅꯔꯛꯂꯦ ꯁ꯭ꯇꯥꯐ ꯑꯃꯅ ꯍꯥꯟꯅ ꯋꯤꯁ ꯄꯤꯔꯛꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯑꯗꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯞꯄꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯅꯨꯄꯥ ꯑꯃꯅ ꯁꯥꯔ ꯂꯥꯛꯄ ꯎꯕꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯅꯍꯥꯟꯗꯩ ꯁꯥꯔ ꯎꯅꯤꯡꯗꯅ ꯂꯩꯔꯝꯃꯤꯅꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒ ꯑꯩꯕꯨ ꯊꯥꯖꯕꯤꯔꯝꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯀꯝꯄꯅꯤꯁꯤꯕꯨ ꯌꯣꯛꯈꯠꯃꯤꯟꯅꯁꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝꯗꯨꯁꯨ ꯌꯦꯁ ꯁꯥꯔ ꯍꯥꯏꯅ ꯃꯁꯥ ꯏꯇꯦꯛ ꯇꯦꯛꯈꯠꯅ ꯈꯨꯝꯅꯔꯛꯏ ꯄꯥꯏꯈꯣꯝꯕꯅ ꯀꯦꯔꯤ ꯑꯣꯟ ꯍꯦꯟꯊꯣꯏꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯦꯕꯤꯟ ꯂꯩꯕ ꯑꯗꯣꯝꯗ ꯆꯪꯒꯦ ꯇꯧꯕꯒ ꯄꯥꯏꯈꯣꯝꯕꯅ ꯈꯨꯗꯥꯡ ꯇꯥꯞꯐꯥꯔꯛꯏ ꯍꯦꯟꯊꯣꯏꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯁꯥꯔ ꯑꯩ ꯇꯨꯡꯏꯜꯂꯣ ꯁꯤ ꯍꯥꯏꯔꯒ ꯍꯥꯏꯐꯦꯠ ꯆꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯏ ꯍꯦꯟꯊꯣꯏꯕꯤ ꯌꯥꯅꯔꯒ ꯁꯥꯔ ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯦꯕ ꯀꯩꯅꯣ ꯊꯥꯗꯣꯛꯑꯣ ꯃꯤ ꯎꯔ ꯀꯩꯗꯧꯔꯒꯦ ꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯊꯧꯋꯥ ꯁꯥꯗꯅ ꯃꯈꯨꯠ ꯁꯝꯂ ꯆꯠꯂꯤ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯆꯪꯗꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯄꯨꯈꯤꯕꯗ ꯍꯦꯟꯊꯣꯏꯕꯤ ꯈꯔ ꯉꯛꯆꯥꯅꯔꯞ ꯇꯨꯡ ꯏꯟꯅꯩ ꯍꯥꯟꯅ ꯁ꯭ꯇꯣꯔ ꯔꯨꯝ ꯑꯣꯏꯔꯝꯕ ꯀꯥ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯒ ꯃꯁꯥ ꯅꯥꯟꯕ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯐꯔꯅꯤꯆꯔ ꯑꯍꯟꯕ ꯁꯤꯟꯗꯨꯅ ꯊꯥꯔꯒ ꯂꯩꯔꯝꯃꯤ ꯀꯥ ꯃꯅꯨꯡ ꯆꯪꯉꯒ ꯆꯥꯎꯔꯞꯅ ꯀꯥꯗꯨꯕꯨ ꯌꯦꯡꯂꯤ ꯍꯦꯟꯊꯣꯏꯕꯤ ꯑꯩꯒꯤ ꯔꯨꯝ ꯑꯅꯧꯕ ꯁꯤꯗ ꯑꯣꯏꯔꯦ ꯑꯗꯨꯒ ꯉꯁꯤꯗꯩ ꯅꯪꯒꯤ ꯀꯦꯕꯤꯟꯁꯨ ꯁꯤꯗ ꯑꯣꯏꯔꯅꯤ ꯑꯁꯤꯅ ꯅꯪꯒꯤ ꯗꯦꯛꯁ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯏ ꯄꯥꯏꯈꯣꯝꯕꯒꯤ ꯇꯦꯕꯜ ꯊꯥꯔꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯍꯦꯟꯊꯣꯏꯕꯤꯒꯤ ꯗꯦꯛꯁ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯣ ꯎꯔꯛꯏ ꯀꯔꯝ ꯀꯥꯟꯗ ꯁꯤꯞ ꯇꯧꯔꯝꯃꯤꯅꯣ ꯀꯨꯏꯔꯦꯗ ꯁꯤꯟꯗꯣꯛꯄꯗꯤ ꯍꯥꯟꯅꯒꯤ ꯀꯥꯗꯣ ꯊꯨꯒꯥꯏꯁꯤꯔꯅ ꯈꯜꯂꯝꯕꯅꯦ ꯑꯗ ꯕꯤꯜꯗꯤꯡ ꯁ꯭ꯇ꯭ꯔꯛꯆꯔꯗꯨ ꯀꯥꯏꯔꯅꯤꯅ ꯁ꯭ꯇꯣꯔ ꯔꯨꯝ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯈ꯭ꯔꯦ ꯃꯃꯥꯡꯒꯤ ꯈꯥꯒꯦꯝꯕꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯍꯦꯟꯊꯣꯏꯕꯤꯕꯨ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯟꯅꯤꯡꯈꯤꯗꯕꯅꯤ ꯑꯗꯨꯅꯁꯨ ꯄꯥꯏꯈꯣꯝꯕꯅ ꯃꯥꯒꯤ ꯀꯦꯕꯤꯟ ꯁꯤꯟꯗꯣꯛꯈꯤꯕꯅꯤ ꯍꯦꯟꯊꯣꯏꯕꯤꯅ ꯃꯥꯒꯤ ꯗꯦꯛꯁ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ ꯄꯥꯏꯈꯣꯝꯕꯁꯨ ꯃꯥꯒꯤ ꯐꯝꯐꯝꯗ ꯆꯪꯁꯤꯜꯂꯒ ꯐꯝꯈ꯭ꯔꯦ ꯁꯥꯔꯒꯤ ꯀꯥ ꯁꯤꯜꯂꯁꯨ ꯑꯩꯒꯤ ꯀꯦꯕꯤꯟꯗꯤ ꯍꯥꯟꯅꯒꯤꯗ ꯑꯗꯨꯝ ꯊꯝꯕꯤꯔꯝꯕ ꯌꯥꯗ꯭ꯔꯣ ꯑꯩꯒꯤ ꯑꯣꯐꯤꯁꯅꯤ ꯑꯩꯅ ꯍꯥꯏꯕ ꯔꯨꯜꯗ ꯆꯠ ꯇꯥꯕ ꯏꯄꯣꯠ ꯆꯦꯛꯁꯤꯟꯖꯕꯅꯤ ꯍꯦꯟꯊꯣꯏꯕꯤ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯈꯠꯂꯛꯏ ꯑꯩꯅ ꯍꯥꯏꯗꯤ ꯗꯦꯛꯁ ꯆꯤꯌꯔ ꯀꯩꯀꯥꯗꯣ ꯏꯄꯣꯠꯅꯤꯅ ꯆꯦꯛꯁꯤꯟꯗ ꯌꯥꯗꯦꯅ ꯍꯥꯏꯕꯅꯤꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯍꯦꯟꯊꯣꯏꯕꯤꯗꯣ ꯃꯥꯒꯤ ꯆꯤꯌꯔꯗꯨꯗ ꯐꯝꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯅ ꯀꯅꯥ ꯎꯍꯟꯗ ꯇꯨꯃꯤꯟꯅ ꯃꯤꯅꯣꯛ ꯑꯃ ꯃꯥꯏꯊꯣꯡꯗ ꯆꯣꯡꯊꯣꯔꯛꯈꯤ ꯑꯁꯣꯝꯗꯅ ꯄꯣꯏꯔꯩꯒ ꯂꯣꯌꯨꯝꯕꯒꯁꯨ ꯐꯅ ꯁꯥꯡꯂꯦ ꯂꯥꯛꯂꯤꯕꯗꯣ ꯇꯥꯃꯣ ꯃꯌꯨꯝ ꯗꯥꯏꯔꯦꯛ ꯆꯞ ꯆꯥꯕꯗꯤ ꯈꯪꯕꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯍꯥꯏꯐꯦꯠ ꯍꯪꯂꯒ ꯌꯦꯡꯁꯤꯔꯥ ꯑꯁꯤ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯤꯁꯤꯗꯅꯦ ꯆꯪꯂꯒ ꯍꯪꯉꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯈꯥꯝꯃꯤ ꯂꯣꯌꯨꯝꯕ ꯀꯨꯝꯊꯔꯒ ꯗꯨꯀꯥꯟ ꯐꯝꯕꯤꯗꯨꯗ ꯊꯣꯡꯒꯥꯎꯗꯣ ꯍꯪꯂꯨꯔꯒ ꯑꯃꯨꯛ ꯇꯟꯅ ꯊꯣꯔꯛꯏ ꯇꯥꯃꯣ ꯌꯧꯗꯣꯔꯦ ꯑꯁꯤ ꯒꯣꯂꯥꯏꯁꯦ ꯍꯦꯛ ꯊꯦꯛꯄꯒ ꯀꯣꯟꯊꯣꯡ 3 ꯁꯨꯕꯗꯨꯅꯤ ꯑꯣ ꯇꯣꯡꯈꯠꯂꯣ ꯆꯠꯂꯁꯤ ꯂꯣꯌꯨꯝꯕꯁꯨ ꯒꯥꯔꯤꯗ ꯑꯃꯨꯛ ꯇꯣꯡꯈꯠꯂꯛꯇꯨꯅ ꯗꯨꯀꯥꯟ ꯐꯝꯕꯤꯗꯨꯅ ꯍꯥꯏꯔꯛꯄ ꯀꯣꯟꯊꯣꯡꯗꯨ ꯇꯝꯅ ꯊꯧꯔꯛꯏ ꯄꯣꯏꯔꯩꯅ ꯒꯥꯔꯤ ꯈꯥꯝꯂꯤꯉꯩ ꯂꯣꯌꯨꯝꯕ ꯍꯥꯟꯅ ꯆꯪꯂꯛꯏ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ ꯐꯅ ꯀꯟꯅ ꯀꯧꯔ ꯐꯥꯎꯕ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ ꯀꯩꯅꯣ ꯀꯅꯥꯝ ꯂꯩꯇꯖꯥꯠꯂꯣ ꯑꯃꯨꯛ ꯍꯟꯅ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯍꯧꯔꯞꯅ ꯀꯧꯏ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯗꯕ꯭ꯔꯣ ꯄꯣꯏꯔꯩꯅ ꯀꯅꯥꯝꯇ ꯀꯧꯕ ꯇꯥꯗꯦꯗ ꯂꯣꯌꯨꯝꯕꯅ ꯉꯁꯥꯏꯗꯩ ꯀꯧꯕꯅꯤ ꯀꯅꯥꯝ ꯈꯨꯝꯃꯛꯇꯦ
ꯑꯩꯈꯣꯏꯅꯤ ꯂꯥꯛꯀꯅꯤ ꯄꯥꯎ ꯈꯪꯕ ꯖꯥꯠꯂꯥ ꯊꯪꯅꯕꯁꯤꯗ ꯆꯪꯂꯒ ꯍꯪꯉꯨꯁꯤꯔꯥ ꯍꯣꯏ ꯌꯥꯏꯅꯦ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯅꯨꯄꯤꯃꯆꯥꯗꯨꯒꯤ ꯌꯨꯝꯊꯪꯅꯕꯒꯤꯗ ꯆꯪꯂꯒ ꯍꯪꯉꯤ ꯂꯣꯌꯨꯝꯕꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯈꯔ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯡꯒꯣꯜꯗ ꯐꯝꯂ ꯂꯩꯔꯝꯃꯤ ꯏꯕꯨꯡꯉꯣ ꯀꯔꯤ ꯂꯩꯔꯦ ꯊꯪꯅꯕꯒꯤ ꯌꯨꯝꯁꯤꯕꯨ ꯃꯤ ꯀꯅꯥꯝꯇ ꯂꯩꯕꯤꯗꯕ꯭ꯔꯥ ꯊꯪꯅꯕꯒꯤꯁꯤꯗꯤ ꯉꯁꯤ ꯑꯥꯗ ꯂꯥꯌꯦꯡꯕ ꯆꯠꯀꯅꯤꯅ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯕꯅꯤꯅꯦ ꯂꯣꯌꯨꯝꯕꯒ ꯄꯣꯏꯔꯩꯒ ꯉꯛꯅ ꯌꯦꯡꯅꯩ ꯄꯣꯏꯔꯩꯅ ꯄꯨꯡ ꯀꯌꯥꯗꯥꯏ ꯊꯣꯛꯈꯤꯒꯦ ꯅꯨꯄꯤꯗꯨꯅ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯄꯨꯡ 7 ꯁ꯭ꯋꯥꯏꯗꯗꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤꯅꯦ ꯀꯔꯤ ꯂꯩꯔꯒꯦ ꯂꯣꯌꯨꯝꯕꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯛꯏꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯍꯣ ꯏꯕꯨꯡꯉꯣ ꯌꯧꯔꯣ ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯔꯛꯏ ꯂꯣꯌꯨꯝꯕꯅ ꯇꯥꯃꯣ ꯒꯥꯔꯤꯁꯦ ꯑꯩ ꯊꯧꯖꯔꯒꯦ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯅ ꯌꯧꯅꯕ ꯄꯣꯏꯔꯩꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯁꯣꯗꯨ ꯂꯣꯌꯨꯝꯕꯗ ꯁꯤꯟꯅꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯊꯣꯔꯛꯏ ꯑꯣꯐꯤꯁꯇꯅ ꯁꯔꯁꯁꯨ ꯍꯦꯛ ꯂꯥꯛꯄꯒ ꯃꯌꯥꯝꯕꯒꯤ ꯅꯥꯛꯇ ꯍꯥꯟꯅ ꯆꯪꯂꯛꯏ ꯗꯥꯆꯣ ꯁꯔꯁ ꯅꯪ ꯂꯥꯛꯑꯕꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯗꯥꯆꯣ ꯀꯨꯏꯕꯨꯗꯤ ꯀꯨꯏꯗ꯭ꯔꯤꯗ ꯑꯗꯣ ꯉꯥꯏꯈꯣ ꯍꯟꯗꯛ ꯊꯥꯒꯤꯒ ꯃꯃꯥꯡ ꯊꯥꯒꯤꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯔꯦꯀꯣꯔꯠ ꯌꯥꯎꯕ ꯐꯥꯏꯜꯗꯣ ꯑꯩꯉꯣꯟꯗ ꯁꯕꯃꯤꯠ ꯇꯧꯔꯛꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯁꯔꯁ ꯃꯁꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯕꯨ ꯀꯩꯝꯇ ꯈꯪꯗꯕ ꯁꯥꯔꯒ ꯗꯥꯆꯣ ꯐꯥꯏꯜꯗꯣ ꯁꯨꯕꯗ ꯈꯔ ꯆꯦꯟꯅꯔꯦꯅ ꯑꯩꯅ ꯀ꯭ꯔꯣꯁ ꯆꯦꯛ ꯇꯧꯒꯦꯅ ꯊꯝꯈꯤꯕꯅꯤ ꯑꯊꯨꯕꯗ ꯁꯕꯃꯤꯠ ꯇꯧꯁꯤꯟꯅꯕ ꯇꯧꯔꯛꯑꯣꯀꯣ ꯂꯣꯌꯨꯝꯕꯗꯤ ꯀꯥꯏ ꯆꯠꯀꯦ ꯏꯕꯥꯏꯆꯥꯗꯤ ꯁꯥꯔ ꯄꯣꯏꯔꯩꯅ ꯀꯧꯋꯦꯅ ꯆꯠꯈꯤꯕꯅꯤ ꯄꯥꯏꯈꯣꯝꯕ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯍꯥꯏꯔꯛꯏ ꯒꯥꯔꯤ ꯊꯧꯔꯥꯡ ꯇꯧꯔꯝꯃꯨ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯆꯠꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯗꯥꯆꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯔꯁ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤꯁꯨ ꯃꯈꯨꯠꯇ ꯆꯦ ꯈꯔ ꯄꯥꯏꯔꯒ ꯄꯨꯗꯨꯅ ꯆꯪꯂꯛꯏ ꯁꯥꯔ ꯀꯣꯄꯤꯁꯦ ꯐꯥꯔꯁ ꯄꯦꯄꯔꯁꯤꯅ 3 ꯁꯦꯝꯃꯤ ꯀꯝꯄ꯭ꯂꯥꯏ ꯇꯧꯔꯛꯄꯁꯤꯅ 2 ꯁꯦꯝꯃꯦ ꯌꯥꯔꯗ꯭ꯔꯥ ꯌꯥꯔꯦ ꯑꯩꯒꯤ ꯀꯣꯐꯤ ꯑꯃꯇ ꯁꯦꯝꯃꯛꯀꯦꯔꯣ ꯍꯦꯟꯊꯣꯏꯕꯤ ꯘꯔꯤꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯄꯨꯡ ꯅꯤꯡꯉꯜꯂꯤꯅ ꯀꯣꯐꯤ ꯊꯛꯄ ꯃꯇꯝꯁꯨ ꯅꯠꯇꯦ ꯃꯇꯥꯡꯒꯤꯅꯤ ꯍꯧꯖꯤꯛ ꯂꯨꯔꯨꯔꯣ ꯆꯠꯂꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯦ ꯇꯨꯃꯤꯟꯅ ꯀꯥꯗꯨꯗꯩ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯄꯥꯏꯈꯣꯝꯕꯁꯨ ꯃꯐꯝꯗ ꯍꯧꯒꯠꯂꯛꯇꯨꯅ ꯀꯣꯠꯇꯣ ꯂꯤꯠꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯥꯏꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯊꯣꯔꯛꯏ ꯁꯔꯁꯅ ꯍꯥꯟꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯏꯆꯦ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯃꯥ ꯌꯥꯎꯍꯟꯅꯤꯡꯗ꯭ꯔꯦ ꯆꯠꯇꯣꯏꯁꯦ ꯑꯐ ꯅꯨꯡꯉꯥꯏ ꯊꯕꯛ ꯅꯠꯇꯦ ꯀꯥꯏ ꯆꯠꯂꯣ ꯍꯥꯏꯕꯅꯣ ꯗꯥꯆꯣ ꯍꯣꯇꯦꯜꯗ ꯁꯔꯁ ꯄꯥꯏꯈꯣꯝꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯂꯛꯏ ꯊꯨꯅ ꯊꯧꯔꯣ ꯊꯣꯔꯛꯄꯅ ꯍꯥꯜꯂꯅꯤꯕ ꯁꯔꯁꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯍꯣꯇꯦꯜ ꯇꯝꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯑꯁꯣꯝꯗꯁꯨ ꯄꯣꯏꯔꯩꯒ ꯂꯣꯌꯨꯝꯕꯒꯗꯣ ꯑꯦꯌꯔꯄꯣꯔꯠꯇ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯏ ꯑꯎꯕ ꯃꯤꯈꯩꯅꯗꯤ ꯀꯔꯤ ꯒꯥꯔꯤ ꯈꯨꯊꯧꯅꯣ ꯍꯥꯏꯅ ꯁꯣꯟꯅꯔꯤ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥ ꯅꯠꯇ꯭ꯔꯁꯨ ꯒꯥꯔꯤꯗꯣ ꯈꯥꯝꯂꯝꯂꯒ ꯊꯨꯅ ꯑꯦꯌꯔꯄꯣꯔꯠ ꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯦꯟꯇ꯭ꯔꯥꯟꯁꯇ ꯂꯩꯔꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯃꯈꯣꯏꯕꯨ ꯈꯥꯝꯃꯛꯏ ꯉꯥꯏꯈꯣ ꯀꯗꯥꯏ ꯆꯪꯕꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯔꯦ ꯁꯣꯝꯒꯤ ꯒꯥꯔꯤꯁꯤꯁꯨ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥꯗ ꯐꯖꯅꯁꯨ ꯈꯥꯝꯗꯦ ꯁꯨꯝ ꯉꯥꯡꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯈꯟꯅ ꯄꯣꯏꯔꯩ ꯃꯥꯒꯤ ID ꯀꯥꯔꯗꯇꯣ ꯁꯠꯇꯣꯛꯏ DSP ꯄꯣꯏꯔꯩ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯂꯥꯛꯄꯅꯤ ꯈꯤꯇꯪ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯥꯗꯣꯔꯛꯏ ꯆꯪꯕꯤꯔꯣ ꯌꯥꯔꯅꯤ ꯁꯔ ꯂꯣꯌꯨꯝꯕꯒ ꯄꯣꯏꯔꯩꯒꯗꯨ ꯑꯦꯌꯔꯄꯣꯔꯠ ꯃꯅꯨꯡ ꯆꯦꯟꯁꯤꯜꯂꯛꯏ ꯃꯤ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯔꯛꯇꯨꯗ ꯃꯤ ꯑꯃꯈꯛ ꯊꯤꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯩꯁꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯗꯥꯎ ꯌꯥꯝꯕ ꯑꯣꯏꯒꯗ꯭ꯔꯥ ꯃꯈꯣꯏꯅ ꯊꯤꯔꯤꯕ ꯅꯨꯄꯤꯃꯆꯥꯗꯨ ꯆꯦꯛ ꯏꯟ ꯇꯧꯕꯒꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯔꯦ ꯇꯥꯃꯣ ꯂꯩꯔꯦ ꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯃꯆꯥꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤꯉꯩꯗ ꯅꯨꯄꯤꯃꯆꯥꯗꯨꯅꯁꯨ ꯄꯣꯏꯔꯩꯒ ꯂꯣꯌꯨꯝꯕꯒ ꯂꯥꯛꯄ ꯎꯔ ꯃꯥꯜꯂꯦ ꯃꯄꯣꯠ ꯃꯆꯩ ꯍꯨꯟꯗꯣꯛꯂꯝꯃꯒ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯂꯣꯌꯨꯝꯕꯅ ꯍꯣꯏ ꯉꯥꯏꯈꯣ ꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯇꯨꯡꯗ ꯇꯥꯟꯅꯈꯤ ꯋꯤꯜꯆꯤꯌꯔ ꯏꯜꯂꯝꯃꯒ ꯆꯦꯜꯂꯝꯕꯗꯒꯤ ꯀꯟꯅ ꯏꯟꯊꯣꯛꯂꯝꯃꯒ ꯆꯦꯟꯈ꯭ꯔꯦ ꯂꯣꯌꯨꯝꯕ ꯆꯦꯟꯁꯤꯜꯂꯒ ꯋꯤꯜꯆꯤꯌꯔꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯅꯥꯀꯟꯒꯤ ꯁꯦꯞ ꯑꯣꯏꯕ ꯖꯒꯥꯗ ꯏꯟꯁꯤꯜꯂꯝꯃꯒ ꯅꯨꯄꯤꯗꯨꯕꯨ ꯊꯤꯔꯛꯏ ꯇꯨꯡꯗ ꯃꯥꯡꯗ ꯑꯣꯏꯅ ꯄꯣꯏꯔꯩꯁꯨ ꯇꯥꯟꯅꯔꯛꯏ ꯀꯥꯏ ꯆꯦꯟꯈ꯭ꯔꯦ ꯃꯥꯏꯀꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯇꯥꯃꯣ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯋꯤꯜꯆꯤꯌꯔꯗ ꯐꯝꯃꯤ ꯅꯨꯄꯥꯁꯦ ꯑꯦꯌꯔꯄꯣꯔꯠꯇ ꯂꯩꯔꯝꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯗꯨꯒ ꯂꯥꯎꯟꯁꯇꯨꯃ ꯆꯦꯛꯀꯤꯡ ꯆꯠꯊꯩ ꯂꯣꯌꯨꯝꯕ ꯃꯊꯥ ꯁꯥꯅ ꯍꯪꯒꯠ ꯍꯟꯗꯥ ꯀꯣꯏꯆꯠ ꯆꯠꯂꯤ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯆꯪꯂꯒ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯐꯝꯊꯔꯒ ꯍꯪꯉꯤ ꯇꯥꯃꯣꯁꯦ ꯅꯨꯄꯤꯗꯨꯒꯤ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ ꯀꯃꯥꯏꯅ ꯇꯧꯅ ꯂꯥꯛꯃꯤꯟꯅꯕꯅꯣ ꯅꯨꯄꯥꯗꯨꯁꯨ ꯋꯥ ꯉꯥꯡꯗꯦ ꯃꯈꯨꯠꯇꯨꯁꯨ ꯀꯟꯅ ꯅꯤꯛꯂꯤ ꯂꯣꯌꯨꯝꯕ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟ ꯍꯧꯒꯠꯂꯛꯂꯦ ꯄꯣꯏꯔꯩꯅ ꯂꯣꯌꯨꯝꯕ ꯐꯪꯗ꯭ꯔꯦꯅꯦꯍꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯦꯌꯔꯄꯣꯔꯠꯁꯤꯁꯨ ꯁꯨꯝ ꯀꯨꯏꯅ ꯊꯤꯖꯤꯜꯂꯒ ꯊꯝꯕꯁꯨ ꯃꯤꯆꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯀꯅꯤ ꯇꯥꯃꯣ ꯍꯣꯏ ꯀꯣꯟꯅ ꯇꯞꯅ ꯊꯤꯔꯁꯤ ꯅꯨꯄꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯗꯤꯁꯑꯦꯕꯜ ꯃꯥꯜꯂꯦ ꯇꯥꯃꯣ ꯋꯥꯁꯨ ꯑꯝꯇ ꯉꯥꯡꯗꯦ ꯀꯩꯝ ꯍꯪꯕꯗꯁꯨ ꯈꯨꯝꯗꯦ
मागा करी मरी लेनबनो खंग्रे हौजिकी ओइनदी मागी मरी मखों फैमिली मेंबर्स कई गिली खुन थिदोकु फरे तामोना फनी खनबदुदा ननाउसु याजरे सी हायरगा पोइरिना कौकिबा मागी टीमदुगा लोइनना नुपादुबु पुथोकलगा थोकमिनरगले लोइमबा फोन लौथोकलगा पाइखोमदा कॉल तौई रिंग अनि होम चटपगा पाइखलई हेलो केदौरे इबाई नुपीदु नाथोखरे तामो पोइरे इबानी मयुम चटलुबदा एयरपोर्ट चटखि ताबदई सोमदा चंगसलुबनी इबाइनदी कई हायरे मागी फैमिली रिलेटिव्स खई लोइना हाना थिगतसेना हायरी फरे आइगा सरसकसु होटल रोमदा चली होय बाय आइसु सोमगिसे मफम जालुइसिलमगा अदोमदा लागे सी हाइनरगा कॉल थमख्रे सरसना इबाई सारोदाचो माने पुलिस स्टेशन यौरगा लाकेना हायरी थबक से यांगसिनबा तौसे सेकेंड फ्लोर की रूम खुदिंगमक चंगगा कुपनी यंगसिनगदबनी इंपोर्टेंटली कैमरा याखिदबा एरिया दुमदी एवरी कॉर्नर चेक तौगदबनी सरस तहा एरिया दुम इबाई आई चेक तौरगे ओके चलो चिंगनेबा याबा पोसक अमा हेक फंगबगा इन्फॉर्म तौरो होय सियाइरमगा रूम खुदिंग चंगदुना काचिन कोया थीबा हौख्रे रूम मंगा तरु पोचै मथक मखा ओनखै थीरबा तुंग मथा साना थोरे पाइखोमबना सरस मसादु खंग खंगना दासो कई थेंगनरे केबदा फंगदेदा अयाम्बा लोइन चेक तौरे पाइखोमबा सोर मपी अमा होलगा फरे हन्नबा तौसे पुंगसिसु थेंगजले होय सी हायरगा माना मांग थारगा चटपा होई खोंका मंगा तरुक थांगबगा सरसकी पॉकेटदगी कोलम अमा मखादा नांथरई पाइखोमबदो उरदुना खुंगअला कौई नंगी कोलम ताहौरेने सरस अपिंग अमा ओइना चेंसिलकलगा पाइखोमबगी खुददगी कोलमदो ताप लाखी पाइखोमबा मनाव नुपादा चिंगनना येंगले चनबा तौसे आई गाड़ी थौदो अमगे दाचो नाइखो कदाई हौजिकी कोलमदो पिरो सरस मसादो स्वाई लावी लतला तौना दाचो कईदौरगे कोलमदो पिरो कईगिनो नंग नसाना खंगना पीगे हाइब्रा अइना मुल्लगा लौ हाइब्रा अगे कोलमगा दाचोगी केस का करी मरी लेनगे केस की वारी पनखिददा अइदी कोलमदो पिरो ओखक्ता हाइबने सरस खुंपम खंगदी उरई पारई तौ लेबदो उरंगा पाइखोमबा साउनिंग लपतौना प्रपप चंगसिलगा सरस की पॉकेटदगी कोलमदो लौनबो होने सरसु ज्ञान ताहौदे पाइखोमबदा किन्ना थिनकी पाइखोमबा ngakna mamaidो हाइपे थेंगी मचिनबा हाइपे चिंखलगा नोक्तुना कैसु नत्तबा कोलम अमगिदमा नयाबा इंगोदा खुथारबनिने अमुक ममित अनीदुना सरसता ngaksangang yenglaga khonjal kalap hairi aibu mangnaba sinba thawrangsida sarok singnabada nangsu yawe haba natra aibu lekha tana bu honabada nangsu sarok yaraba natra nate daso paikoma laukhalei natra digai nangi pendaba ina kari tawkhre nangi apam pam da khudimak nayaba amu oina aingonda haifam thoktabra saras khumde masadu sui thak thakale paikoma masadu saukna phungale adu nungshina pokminnabe inawmak ni khanna thajarubai mahira nang ai fo hatpa ngamdori ne ai su upai ma lekhidadana tawkibani kari upai ha paikoma changsilaklaga saras ki collar du ta paikhalaga sengna khumu kanana insilakpadai nangna thabak sa tawramino khumona chindo saras khonjal kinta kalapna amagi so kaidanaba aina hornaridana sida ta chawne am thigatpagi mathau tadi paikoma asawba heman kibana manawnu pada khut tharai saras adu mangai masanga thokchanaba makut halai mafam rang khangda kai phunare anido tanjadu da karom deina khangogdana ahoba makhol ama taraki phunarambani do namthuna duna masada pula makhada pakthai nongmai ka palep khraba tungda ikan kanada thongnau dudagi kaiguma posa ama langshilei saras kanna lauri dacho hai nai na masado mayambu khanjilaga misal khari bawal du thugai duna chongthaminaragle ikan kanadana pin satuna langsin ki babom du so pakhairagle asom dane enthoi bide mayum da halak tuna leire sauri kon sing do makhol thokna phengi pramodini na ibema nangbuna sangam damro kem tawdi ima namai na mitu ingangang siline henthoi bi mamai do thenglaga yengi bangbang saramle ipungodi kadai chatkani hairami kem ta hairam de ima office dai hoi mai hairamdana mangre ise ma bu hairamaga chatpa yade haibro pungsu thengsilakle nimidang ta dori basidane da sanaga marol ama pangdabani hayeng makhaidine office ka chatlan ba yaba nate henthoi bi murumnum sole yam chatningadi pulla thamdongni
ꯐꯔꯦ ꯐꯔꯦ ꯍꯟꯖꯔꯛꯀꯅꯤꯗ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯨꯒꯦ ꯏꯃꯧꯅ ꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯌꯥꯏꯗ ꯑꯩꯒꯤꯗꯤꯅꯦ ꯑꯆꯝꯕ ꯀꯔꯤꯅꯣ ꯑꯃ ꯍꯦꯛꯇ ꯌꯥꯎꯍꯜꯂꯣ ꯍꯣꯏ ꯏꯃꯥ ꯁꯤ ꯍꯥꯏꯗꯨꯅ ꯀꯣꯟ ꯐꯦꯡꯕꯗꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯥꯡꯗꯣꯔꯛꯄꯗ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯒ꯭ꯂꯥꯁꯇꯨ ꯃꯈꯥꯗ ꯇꯥꯗꯨꯅ ꯀꯥꯏꯔꯦ ꯏꯃꯥ ꯑꯁ ꯀꯥꯏꯔ ꯃꯥꯜꯂꯦ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ ꯁꯤ ꯍꯥꯏꯔꯒ ꯒ꯭ꯂꯥꯁ ꯑꯀꯥꯏꯕꯁꯤꯡꯗꯣ ꯈꯨꯟꯒꯠꯂꯤꯉꯩꯗꯨꯗ ꯇꯦꯕꯜꯗ ꯊꯝꯍꯧꯕ ꯐꯣꯟꯗꯣ ꯔꯤꯡ ꯈꯤꯡꯂꯛꯏ ꯍꯦꯟꯊꯣꯏꯕꯤ ꯊꯕꯛ ꯇꯧꯔꯝꯕꯗꯣ ꯂꯣꯏꯁꯤꯜꯂꯒ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯂꯣꯌꯨꯝꯕ ꯂꯣꯌꯨꯝꯕ ꯇꯥꯊꯥ ꯍꯜꯂꯣ ꯏꯆꯦ ꯏꯕꯥ ꯌꯨꯝꯗ ꯍꯜꯂꯛꯑꯕꯣ ꯁꯥꯔꯗꯤ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯅꯣꯏꯒ ꯄꯨꯟꯕ꯭ꯔꯥ ꯍꯪꯒꯦꯅ ꯇꯧꯔꯝꯃꯤꯅꯤ ꯂꯣꯌꯨꯝꯕ ꯃꯊꯥ ꯑꯁꯥꯕ ꯈꯣꯟꯖꯦꯜꯗ ꯑꯁ ꯏꯕꯥꯏꯁꯨ ꯐꯣꯟ ꯄꯥꯏꯗꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯉꯁꯥꯏ ꯏꯕꯥꯏꯗꯣ ꯁꯔꯁ ꯃꯕꯥꯅꯤ ꯍꯣꯇꯦꯜꯗ ꯂꯩ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯗꯩ ꯄꯥꯎ ꯀꯩꯝꯇ ꯐꯥꯎꯅꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯣꯇꯦꯜꯗꯣ ꯂꯣꯌꯨꯝꯕꯅ ꯋꯥ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯄ꯭ꯔꯃꯣꯗꯤꯅꯤ ꯄꯥꯈꯠꯅ ꯀꯟꯅ ꯀꯟꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯏꯕꯦꯝꯃ ꯅꯪ ꯑꯝꯇ ꯂꯥꯎꯅꯦ ꯏꯕꯦꯝꯃ ꯍꯦꯟꯊꯣꯏꯕꯤꯁꯨ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯄ꯭ꯔꯃꯣꯗꯤꯅꯤ ꯇꯤꯚꯤꯗ ꯊꯤꯜꯂꯒ ꯌꯦꯡꯉꯨ ꯁꯤꯕꯨ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯗꯨ ꯅꯠꯇ꯭ꯔꯅꯦ ꯍꯦꯟꯊꯣꯏꯕꯤ ꯈꯪꯉꯤ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯂꯒ ꯀꯣꯜ ꯀꯛꯇꯕꯤꯗ ꯂꯩꯔꯝꯃꯤ ꯂꯣꯌꯨꯝꯕ ꯀꯩꯅꯣ ꯇꯥꯔꯤ ꯄꯥꯎꯁꯦ ꯏꯆꯦ ꯑꯩꯁꯨ ꯂꯝꯕꯤꯗ ꯂꯩ ꯇꯥꯃꯣ ꯄꯣꯏꯔꯩ ꯏꯕꯥꯅꯤ ꯁ꯭ꯇꯦꯁꯟꯗꯒꯤ ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯜꯂꯒ ꯆꯠꯀꯦ ꯇꯧꯔꯤꯉꯩꯗ ꯄꯥꯎ ꯇꯥꯔꯕꯅꯤ ꯃꯐꯝꯗꯣ ꯌꯧꯔꯒ ꯄꯥꯎ ꯄꯤꯔꯛꯑꯒꯦ ꯁꯤ ꯍꯥꯏꯔꯒ ꯀꯣꯜ ꯀꯛꯈ꯭ꯔꯦ ꯐꯣꯟ ꯇꯧꯔꯛꯂꯤꯗꯣ ꯏꯕꯨꯡꯉꯣ ꯑꯆꯧꯕꯔꯣ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯅꯠꯇꯦ ꯏꯃꯥ ꯂꯣꯌꯨꯝꯕꯅꯦ ꯁꯔꯗꯤ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯇꯧ ꯂꯩꯔꯦꯅ ꯐꯣꯟ ꯇꯧꯕ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯔꯛꯄ ꯃꯃꯥꯕꯨ ꯄꯥꯈꯠꯇꯅꯕ ꯃꯑꯣꯡꯗ ꯈꯨꯝꯕꯅꯤ ꯆꯠꯊꯣꯛꯇꯅ ꯌꯨꯝꯗ ꯂꯩꯔꯝꯂꯕꯗꯤ ꯄꯥꯈꯠꯅꯔꯤꯕꯁꯦ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗꯕꯅꯤ ꯑꯁꯣꯝꯗꯅ ꯂꯣꯌꯨꯝꯕꯒ ꯄꯣꯏꯔꯩꯒꯗꯣ ꯍꯣꯇꯦꯜ ꯃꯐꯝ ꯌꯧꯔꯛꯂꯦ ꯃꯥꯏꯀꯩ ꯂꯣꯏꯅꯃꯛ ꯄꯨꯂꯤꯁꯁꯤꯡꯅ ꯉꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯄꯣꯏꯔꯩ ꯎꯕꯗ ꯀꯃꯥꯟꯗꯣ ꯑꯃꯅ ꯁꯦꯂꯨꯠ ꯇꯧꯔꯛꯏ ꯑꯣꯁꯤ ꯂꯥꯛꯈꯤꯕ꯭ꯔꯥ ꯂꯥꯛꯈꯤ ꯁꯔ ꯀꯃꯥꯟꯗꯣꯗꯨꯅ ꯄꯨꯗꯨꯅ ꯄꯣꯏꯔꯩꯒ ꯑꯣꯁꯤꯒ ꯊꯦꯡꯅꯍꯜꯂꯦ ꯁꯔ ꯊꯧꯗꯣꯛꯁꯦ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯈꯤꯕꯅꯣ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝ ꯄꯨꯡ 4 ꯑꯗꯥꯏꯗꯅꯤ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯆꯞ ꯆꯥꯕꯗꯤ ꯈꯪꯖꯗ꯭ꯔꯦ ꯁꯔ ꯁ꯭ꯄꯣꯠꯇ ꯂꯩꯔꯝꯕ ꯃꯤ ꯑꯌꯥꯝꯕ ꯏꯟꯖꯨꯔ ꯑꯣꯏꯔꯦ ꯁꯔ ꯊꯤꯅ ꯁꯣꯛꯄ ꯌꯥꯎꯕ꯭ꯔꯥ ꯁꯔ ꯃꯣꯏ ꯑꯍꯨꯝꯃꯨꯛꯇꯤ ꯊꯤꯅ ꯈꯔ ꯁꯣꯛꯈꯤ ꯃꯥꯜꯂꯦ ꯑꯣꯀꯦ ꯀꯦꯔꯤ ꯑꯣꯟ ꯃꯐꯝꯁꯦ ꯅꯣꯡ ꯅꯤꯅꯤꯗꯤ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯀ꯭ꯔꯥꯏꯝ ꯊꯣꯛꯐꯝ ꯁ꯭ꯄꯣꯠ ꯑꯣꯏꯔꯒ ꯂꯩꯔꯦ ꯌꯦꯁ ꯁꯔ CCTV ꯐꯨꯠꯁꯇꯦꯖꯇ ꯆꯤꯡꯕꯗꯤ ꯂꯧꯊꯣꯛꯂꯕ꯭ꯔꯥ ꯁꯔ ꯐꯨꯠꯇꯦꯖ ꯑꯌꯥꯝꯕꯗ ꯗꯦꯃꯦꯖ ꯑꯣꯏꯔ ꯂꯩꯔꯝꯃꯤ ꯔꯤꯀꯣꯚꯔ ꯇꯧꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯔ ꯇꯥꯟꯖꯥꯗꯨꯗ ꯂꯣꯌꯨꯝꯕꯁꯨ ꯆꯪꯉꯛꯏ ꯇꯥꯃꯣ ꯑꯁꯣꯛꯄ ꯀꯌꯥꯝ ꯌꯥꯎꯒꯦ ꯁ꯭ꯄꯣꯠꯇ ꯂꯩꯔꯝꯕ ꯃꯤ ꯑꯌꯥꯝꯕ ꯁꯣꯛꯑ ꯃꯥꯜꯂꯦ ꯃꯣꯏ ꯈꯔꯗꯤ ꯊꯤꯅ ꯁꯣꯛꯄꯅꯤ ꯑꯃꯅꯤꯁꯨ ꯌꯥꯎꯋꯦꯅ ꯍꯥꯏ CCTV ꯐꯨꯠꯁꯇꯦꯖꯁꯨ ꯑꯃꯠꯇ ꯌꯥꯎꯍꯧꯗ꯭ꯔꯦ ꯊꯑꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯁꯤꯜꯂꯛꯄ ꯊꯧꯔꯥꯡ ꯑꯣꯏꯅꯤ ꯀꯨꯞꯅ ꯊꯤꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯐꯔꯦ ꯇꯥꯃꯣ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯉꯥꯏꯍꯥꯛꯇ ꯌꯧꯔꯨꯈꯤꯒꯦ ꯍꯣꯏ ꯑꯩ ꯉꯥꯏꯍꯥꯛ ꯌꯦꯡꯁꯤꯟꯍꯧꯈꯤꯒꯦ ꯁꯤ ꯍꯥꯏꯔꯒ ꯄꯣꯏꯔꯩꯗꯤ ꯂꯩꯍꯧꯔꯦ ꯂꯣꯌꯨꯝꯕꯁꯨ ꯃꯐꯝꯗꯨꯗꯩ ꯊꯣꯔꯛꯂꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯏ ꯃꯅꯨꯡ ꯍꯦꯛ ꯆꯪꯕꯒ ꯀꯦꯖꯨꯋꯦꯂꯤꯇꯤ ꯋꯥꯔꯗ ꯃꯄꯥꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯣꯛꯄꯁꯤꯡꯗꯨꯒꯤ ꯐꯦꯃꯤꯂꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯂꯣꯌꯨꯝꯕ ꯀꯦꯖꯨꯋꯦꯂꯤꯇꯤꯁꯤꯡꯒꯤ ꯃꯤꯡ ꯏꯕ ꯔꯦꯖꯤꯁꯇꯔꯗꯣ ꯐꯥꯛꯇꯣꯛꯂ ꯌꯦꯡꯉꯤ ꯃꯈꯣꯏ ꯃꯤ 5ꯅꯤ ꯄꯨꯈꯠꯂꯛꯂꯤꯕꯗꯣ ꯊꯤꯟꯊꯔꯨꯕ ꯇꯧꯗ꯭ꯔꯦ ꯑꯦꯃꯔꯖꯦꯟꯁꯤ ꯋꯥꯔꯗ ꯂꯣꯝꯗ ꯆꯪꯂꯛꯏ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯅꯔꯁ ꯑꯃꯗ OTꯗ ꯄꯨꯁꯟꯈ꯭ꯔꯤꯁꯦ ꯀꯅꯥꯅꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯍꯥ ꯅꯨꯄꯥ ꯑꯃꯒꯅꯤ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯏ ꯅꯨꯄꯥ ꯅꯍꯥꯗꯨꯗꯤ ꯃꯀꯣꯛꯇ ꯃꯤꯡꯁꯦꯜ ꯃꯆꯩ ꯈꯔ ꯆꯪꯉꯤ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯈꯔ ꯁꯣꯛꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯍꯜ ꯅꯨꯄꯥꯗꯨꯗꯤ ꯃꯕꯨꯛ ꯋꯥꯏꯗ ꯅꯣꯡꯃꯩ ꯄꯥꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ ꯁꯤ ꯍꯥꯏꯔꯒ ꯅꯔꯁꯇꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯏꯕꯥꯏꯅ ꯀꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯄꯥꯏꯈꯣꯝꯕꯅ ꯇꯨꯡꯗꯒꯤ ꯂꯣꯌꯨꯝꯕ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯄꯥꯏꯈꯣꯝꯕꯗ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯗꯣ ꯄꯥꯝꯕꯣꯝꯗꯒꯤ ꯍꯧꯔꯒ ꯈꯨꯗꯥꯡ ꯃꯇꯣꯟ ꯐꯥꯎꯕ ꯄ꯭ꯂꯥꯁꯇꯔ ꯍꯩꯗꯨꯅ ꯕꯦꯟꯗꯦꯖ ꯌꯦꯠꯂꯒ ꯂꯩꯔꯝꯃꯤ ꯃꯃꯥꯏꯗꯨꯁꯨ ꯗꯥꯛ ꯈꯔ ꯇꯥꯔꯝꯃꯤ ꯋꯥꯜꯗ ꯉꯥꯗꯨꯅ ꯃꯈꯣꯡ ꯁꯦꯛꯇꯨꯅ ꯂꯥꯛꯏ ꯂꯣꯌꯨꯝꯕ ꯆꯦꯟꯁꯤꯜꯂꯒ ꯏꯕꯥꯏ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯉꯥꯏꯈꯣ ꯀꯣꯟꯅ ꯍꯥꯏꯅꯁꯤ ꯑꯁꯣꯛꯄꯁꯤꯡꯒꯤ ꯐꯦꯃꯤꯂꯤꯈꯩ ꯌꯧꯅꯔꯛꯈ꯭ꯔꯕ꯭ꯔꯥ ꯑꯁꯣꯝꯗ ꯃꯣꯏ ꯈꯔ ꯂꯩꯍꯧꯕ ꯎꯔꯝꯃꯤ ꯏꯕꯥꯏ ꯁꯔꯁꯇꯤ OT ꯃꯅꯨꯡꯗ ꯂꯩꯒꯦꯅ ꯄꯥꯎ ꯄꯤꯔꯛꯏ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯄꯒ ꯊꯣꯔꯛꯄꯅꯤ ꯑꯩ ꯌꯦꯡꯉꯒꯦ ꯏꯕꯥꯏ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ ꯌꯥꯅꯤꯗ ꯑꯩ ꯃꯣꯏꯒ ꯑꯝꯇ ꯎꯅꯒꯦ ꯁꯥꯎꯅꯕꯁꯨ ꯌꯥꯎꯅꯔꯝꯂꯅꯤ ꯇꯟꯖꯥ ꯃꯦꯟꯖꯥ ꯌꯥꯝ ꯆꯥꯗꯅꯅꯦ ꯃꯤꯒꯤ ꯌꯥꯝ ꯈꯟꯕ ꯁꯥꯔꯛꯑꯅꯨ ꯏꯕꯥꯏꯁꯨꯅꯤ ꯁꯣꯛꯄ ꯏꯍꯦ ꯏꯁꯦꯟ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯦꯗꯅ ꯇꯤꯛꯏꯕ ꯅꯈꯨꯠꯇꯨꯗ ꯅꯨꯡꯅ ꯑꯃꯨꯛ ꯁꯨꯔꯛꯀꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯁꯨꯗ꯭ꯔꯁꯨ ꯏꯆꯦꯅ ꯑꯗꯨꯝ ꯁꯨꯔꯅꯤ ꯆꯩꯗꯤ ꯐꯖꯅ ꯅꯤꯔꯕꯅꯤꯍꯦ ꯏꯕꯥꯏꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯥ ꯉꯁꯥꯏ ꯏꯕꯥꯏꯅ ꯐꯣꯟ ꯄꯥꯏꯃꯟꯗꯗꯅ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯍꯪꯒꯦꯅ ꯇꯧꯔꯨꯕꯅꯤ ꯀꯩ ꯍꯥꯏꯔꯛꯑꯦ ꯁꯤ ꯂꯩ ꯍꯥꯏꯗꯣꯛꯈ꯭ꯔꯕ꯭ꯔꯣ ꯑꯩꯕꯨ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯒꯤ ꯄꯥꯎꯃꯤꯔꯣ ꯀꯕꯨꯇꯔ ꯖꯥ ꯍꯥꯏꯔꯒ ꯆꯠꯄꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯍꯣꯏꯅꯦ ꯃꯁꯤꯅ ꯍꯦꯛ ꯈꯗꯥꯡꯁꯦ ꯍꯦꯟꯖꯤꯜꯂꯛꯇꯣꯏꯒꯤ ꯇꯧꯏ ꯂꯣꯌꯨꯝꯕꯒ ꯄꯨꯟꯅ ꯄꯥꯏꯈꯣꯝꯕꯕꯨ ꯃꯥꯒꯤ ꯔꯨꯝꯗ ꯄꯨꯁꯤꯜꯂꯛꯏ
ꯃꯣꯗꯨ ꯁꯦꯝꯕꯤꯔꯒ ꯃꯇꯨ ꯊꯤꯔꯁꯤꯐꯥꯎ ꯑꯩꯉꯣꯟꯗ ꯁꯦꯕꯥ ꯇꯧꯍꯟꯕ ꯉꯝꯕ ꯊꯃꯣꯏꯗꯨꯕꯨ ꯀꯔꯤ ꯙꯥꯇꯨꯅ ꯁꯥꯔꯛꯄ ꯊꯃꯣꯏꯅꯣ ꯈꯪꯗꯦꯕ ꯆꯕꯦꯡ ꯌꯥꯝ ꯉꯥꯡꯉꯤꯗ ꯇꯥꯅꯤꯡꯗꯤ ꯀꯥꯏꯗꯦ ꯇꯥꯅꯤꯡꯒꯅꯤꯒꯦ ꯄꯥꯏꯈꯣꯝꯕ ꯍꯟꯗꯛꯃꯨꯛꯇꯤ ꯈꯔ ꯁꯤꯔꯤꯌꯁ ꯇꯥꯅ ꯏꯁꯦꯟ ꯀꯩ ꯍꯥꯏꯒꯦ ꯚꯥꯏ ꯁꯔꯁꯀꯤ ꯗꯣꯛꯇꯔꯗꯨꯒ ꯄꯥꯎ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯣꯏ ꯚꯥꯏ ꯍꯧꯖꯤꯛ ꯅꯔꯁ ꯅꯨꯄꯤ ꯑꯃꯗ ꯍꯪꯕꯗ ꯃꯥꯒꯤꯅ ꯀꯟꯗꯤꯁꯟ ꯈꯤꯇꯪ ꯂꯨꯔ ꯃꯥꯜꯂꯦ ꯃꯀꯣꯛꯇ ꯃꯤꯡꯁꯦꯜ ꯑꯀꯥꯏꯕ ꯃꯀꯨꯞ ꯈꯔ ꯆꯪꯉꯦꯅ ꯍꯥꯏꯔꯝꯃꯤ ꯃꯈꯨꯠ ꯃꯈꯣꯡꯁꯨ ꯈꯔ ꯁꯣꯛꯄ ꯃꯥꯜꯂꯦ ꯄꯥꯏꯈꯣꯝꯕ ꯁꯣꯔ ꯑꯃ ꯍꯣꯜꯂꯒ ꯃꯊꯛꯇꯒꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯣꯡꯊꯃꯤꯟꯅꯔꯛꯄꯅꯤ ꯇꯥꯕꯗꯤ ꯑꯩꯅ ꯇꯦꯟꯗꯩ ꯅꯥꯟꯊꯔꯛꯂꯒ ꯂꯩꯉꯣꯏ ꯂꯩꯕ ꯃꯄꯥꯗ ꯇꯥꯁꯜꯂ ꯃꯥꯜꯂꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯤꯠ ꯄꯥꯡꯂꯝꯕꯅꯤ ꯑꯩꯁꯨ ꯑꯗꯨꯗꯒꯤ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯔꯛꯄꯗ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯝꯃꯤ ꯏꯕꯥꯏ ꯀꯥ ꯁꯟꯖꯤꯠ ꯍꯣꯏꯗ ꯄꯥꯎ ꯄꯤꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯥꯏꯅꯔ ꯏꯟꯖꯨꯔꯤ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯉꯥꯛꯇ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯄꯥꯎ ꯄꯤꯕ ꯇꯥꯔꯦꯗꯅ ꯍꯣꯏ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯨ ꯏꯕꯥꯏꯗꯤ ꯍꯧꯖꯤꯛ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯕ꯭ꯔꯥ ꯗꯣꯛꯇꯔꯗ ꯗꯤꯁꯆꯥꯔꯖ ꯄꯦꯄꯔ ꯊꯧꯔꯥꯡ ꯇꯧꯔꯣꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯅꯥꯕꯅ ꯑꯅꯥꯕ ꯌꯦꯡꯕꯗ ꯄ꯭ꯔꯦꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯜꯂꯕꯅꯤꯅ ꯖꯨꯛꯁꯦ ꯖꯨꯛꯇꯥ ꯑꯃꯅꯤ ꯆꯒꯠ ꯉꯥꯡ ꯂꯩꯔꯅꯨ ꯆꯠꯈ꯭ꯔꯣ ꯊꯨꯅ ꯐꯅꯤ ꯅꯅꯥꯏ ꯆꯠꯆꯈ꯭ꯔꯒꯦ ꯁꯤ ꯍꯥꯏꯔꯝꯃꯒ ꯂꯣꯌꯨꯝꯕ ꯆꯠꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯐꯣꯟꯗꯣ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯗꯦꯛꯁꯇꯨꯗ ꯂꯩꯔꯝꯃꯤ ꯂꯥꯝꯂꯒ ꯂꯧꯏ ꯐꯤꯕꯝꯗꯤ ꯈꯔ ꯁꯣꯛꯂꯝꯃꯤ ꯄꯣꯀꯦꯠꯇ ꯍꯥꯞꯈꯤꯕꯅꯤ ꯀꯥꯏꯕꯨ ꯀꯥꯏꯔꯝꯗꯦꯅꯦ ꯁꯤ ꯍꯥꯏꯔꯒ ꯁ꯭ꯋꯤꯆ ꯑꯣꯟ ꯍꯦꯛ ꯇꯧꯕꯒ ꯐꯣꯟ ꯃꯤꯁ ꯀꯣꯜ ꯃꯦꯁꯦꯖꯅꯆꯤꯡꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯊꯪ ꯄꯥꯏꯁꯤꯜꯂꯛꯏ ꯑꯇꯩ ꯌꯦꯡꯗꯦ ꯃꯤꯅꯤꯠ ꯀꯥꯡꯗꯅ ꯃꯔꯤ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖ ꯄꯔꯦꯡꯗꯨꯕꯨ ꯆꯪꯂꯒ ꯍꯥꯡꯗꯣꯛꯏ ꯁꯥꯔ ꯀꯥꯏꯗ ꯂꯩꯒꯦ ꯍꯟꯗꯍꯜꯂꯣ ꯅꯨꯡꯉꯥꯏꯅꯤꯕ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯤꯒ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯀꯅꯤꯁꯨ ꯈꯪꯗꯕ꯭ꯔꯥ ꯌꯨꯝ ꯍꯟꯕꯩ ꯂꯝꯕꯤ ꯀꯥꯎꯕꯤꯔꯕꯣ ꯁꯥꯔ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯏꯃꯥꯅ ꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯗꯣꯔꯦ ꯁꯥꯎꯔꯪꯅꯅ ꯊꯥꯔꯛꯄ ꯂꯥꯛꯅꯕ マꯟꯕ ꯃꯑꯣꯡꯗ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯃꯌꯥꯝꯗꯣ ꯃꯊꯪ ꯄꯥꯔꯒ ꯅꯣꯛꯃꯤꯁꯨ ꯇꯧꯔꯤ ꯏꯀꯨꯏꯗ ꯊꯥꯔꯛꯄ ꯃꯦꯁꯦꯖ 2-3ꯁꯨ ꯂꯩꯔꯝꯃꯤ ꯁꯥꯔ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯐꯣꯟ ꯄꯥꯏꯔꯛꯑꯣ ꯁꯥꯔ ꯂꯣꯏꯌꯨꯝꯕꯒꯤ ꯐꯣꯟꯁꯨ ꯄꯥꯏꯗꯦ ꯍꯥꯏ ꯑꯩꯅ ꯇꯧꯕꯁꯨ ꯄꯥꯏꯗꯦ ꯀꯥꯏꯗ ꯂꯩꯒꯦ ꯁꯥꯔ ꯌꯨꯝꯗ ꯂꯣꯏ ꯄꯥꯈꯠꯅꯔꯦꯕ ꯏꯃꯥꯗꯣ ꯑꯗꯨꯒ ꯑꯩꯁꯨ ꯑꯀꯣꯟꯕꯒꯤ ꯑꯩꯁꯨ ꯍꯥꯏꯕ ꯋꯥꯍꯩ ꯃꯇꯦꯛꯇꯨꯅ ꯋꯥꯍꯩꯒꯤ ꯄꯔꯦꯡꯗꯨꯒꯤ ꯃꯒꯨꯟ ꯄꯨꯝꯅꯃꯛ ꯍꯨꯈ꯭ꯔꯦ ꯃꯣꯃꯣ ꯅꯣꯛꯂꯒ ꯋꯥꯍꯩ ꯃꯇꯦꯛꯇꯣ ꯍꯟꯖꯤꯟ ꯄꯥꯅꯕ ꯍꯣꯠꯅꯩ ꯍꯦꯟꯊꯣꯏꯕꯤꯒꯤ ꯃꯤꯄꯥꯏꯕ ꯃꯥꯟꯕ ꯁꯛꯐꯝ ꯑꯗꯣ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯄꯗꯧꯅ ꯃꯇꯣꯝꯇ ꯊꯤꯛ ꯅꯣꯛꯊꯣꯔꯛꯏ ꯊꯣꯡꯖꯜꯗꯒꯤ ꯂꯣꯌꯨꯝꯕꯅ ꯅꯣꯛꯐꯗꯦ ꯌꯦꯡꯉꯤꯔꯣ ꯏꯕꯥꯏ ꯄꯥꯏꯈꯣꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯩ ꯃꯤꯅꯥꯏꯁꯤꯗꯤ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯆꯦꯛꯃꯣꯛ ꯂꯥꯎꯗꯒꯤ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯏꯗꯣ ꯀꯩꯅꯣ ꯉꯥꯎꯔꯕ ꯅꯪ ꯃꯌꯥꯏ ꯀꯠꯃꯤꯟꯒ ꯍꯥꯏꯔꯛꯑꯣꯅ ꯍꯥꯏꯕ꯭ꯔꯕ ꯏꯕꯥꯏ ꯌꯥꯔꯦ ꯕꯗꯃꯥꯁꯤꯗꯤ ꯗꯤꯁꯆꯥꯔꯖ ꯄꯦꯄꯔ ꯂꯧꯔꯛꯏ ꯆꯠꯂꯁꯦ ꯍꯥꯏꯒꯦ ꯇꯧꯕ ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯑꯝꯇꯪ ꯆꯪꯉꯝꯈꯤꯁꯦ ꯍꯣꯏ ꯏꯕꯥꯏ ꯁꯤ ꯍꯥꯏꯔꯒ ꯃꯕꯥꯅꯤ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯃꯤꯟꯅꯩ ꯗꯣꯛꯇꯔꯅ ꯁꯥꯔ ꯃꯇꯝ ꯈꯔꯗꯤ ICUꯗ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯔꯒ ꯊꯝꯕ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯌꯦꯡ ꯐꯥꯎꯗꯤ ꯀꯟꯁꯤꯌꯁ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯁꯤ ꯕ꯭ꯔꯦꯟꯗꯗꯤ ꯑꯁꯣꯛ ꯑꯄꯟꯗꯤ ꯀꯩꯝꯇ ꯌꯥꯎꯗꯦ ꯑꯗꯨꯝ ꯐꯖꯅ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯏ ꯐꯔꯦ ꯗꯣꯛꯇꯔ ꯑꯩꯈꯣꯏꯁꯨ ꯏꯝꯐꯥꯜꯗ ꯌꯧꯖꯔꯨꯈꯤꯒꯦ ꯊꯧꯗꯣꯛꯁꯤꯗ ꯁꯣꯛꯄꯒꯤ ꯄꯨꯈꯠꯂꯛꯄ ꯐꯦꯃꯤꯂꯤꯁꯤꯡꯗ ꯍꯣꯁꯄꯤꯇꯥꯜ ꯕꯤꯜ ꯆꯥꯔꯖ ꯇꯧꯕꯤꯔꯨꯅꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯄꯦꯃꯦꯟ ꯇꯧꯖꯔꯒꯦ ꯗꯣꯛꯇꯔꯅ ꯅꯣꯡ ꯅꯤꯅꯤꯗꯤ ꯁꯥꯔꯁꯨ ꯃꯐꯝꯁꯤꯗ ꯂꯩꯖꯍꯟꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯁꯥꯔꯅ ꯌꯨꯝꯗ ꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯥꯕ ꯇꯥꯕꯅꯤ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦ ꯇꯧꯔꯒ ꯀꯩꯁꯨ ꯊꯤꯅ ꯁꯣꯛꯄ ꯅꯠꯇꯕꯅꯤꯅ ꯌꯨꯝꯗ ꯍꯜꯂꯒ ꯐꯖꯅ ꯄꯣꯊꯥꯔꯨꯔꯒꯦ ꯇꯧꯕꯅꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯌꯣꯔ ꯀꯟꯁꯔꯟ ꯗꯣꯛꯇꯔ ꯃꯥꯏ ꯄ꯭ꯂꯦꯖꯔ ꯁꯥꯔ ꯗꯣꯛꯇꯔ ꯎꯅꯕ ꯂꯣꯏꯔꯒ ꯂꯣꯌꯨꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯁꯣꯛꯄꯁꯤꯡꯗꯨꯒꯤ ꯐꯦꯃꯤꯂꯤꯒꯩꯒ ꯎꯅꯔꯝꯂꯦ ꯗ꯭ꯌꯨꯇꯤ ꯂꯧꯗꯨꯅ ꯂꯩꯔꯝꯕ ꯄꯨꯂꯤꯁꯁꯤꯡꯗꯨꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯁꯣꯝꯗꯅ ꯍꯦꯟꯊꯣꯏꯕꯤ ꯀꯥ ꯃꯅꯨꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩ ꯂꯣꯌꯨꯝꯕꯅꯁꯨ ꯄꯥꯎ ꯐꯥꯎꯔꯛꯇꯕꯒ ꯂꯩꯇꯥꯖꯗꯦ ꯃꯁꯥꯗꯣ ꯐꯣꯟ ꯇꯧꯁꯜꯂꯁꯤꯔꯅꯦ ꯊꯕꯛ ꯑꯃꯨꯛ ꯆꯤꯜꯂꯝꯃꯗꯤ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯑꯅꯤ ꯄꯨꯡ ꯌꯦꯡꯕꯗꯗ ꯉꯛꯁꯝ ꯃꯔꯤꯟ ꯆꯠꯇꯣꯔꯕꯅꯤ ꯉꯥꯏꯅ ꯀꯥꯎꯁꯇꯨꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯔ ꯃꯥꯜꯂꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯄꯥꯟꯗ ꯒꯥꯔꯤꯒꯤ ꯍꯣꯔꯟ ꯍꯟꯖꯤꯟ ꯈꯣꯡꯕꯩ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯐꯩ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯍꯥꯟꯅ ꯊꯣꯛꯂꯒ ꯒꯦꯠꯇꯣ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯦ ꯇꯞꯅ ꯇꯧꯅꯤ ꯅꯣꯏꯕꯣ ꯂꯣꯌꯨꯝꯕꯅ ꯏꯕꯥꯏ ꯑꯩ ꯁꯝꯒꯦ ꯌꯥꯅꯤꯗ ꯉꯥꯏꯈꯣ ꯏꯕꯨꯡ ꯑꯆꯧꯕ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨ ꯏꯃꯥ ꯃꯩ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯁ ꯌꯥꯔꯦꯕ ꯏꯃꯥ ꯌꯥꯕ ꯅꯠꯇꯦ ꯀꯨꯏꯔꯣꯏꯌꯦ ꯃꯩ ꯑꯣꯛꯊꯣꯛꯈꯤꯁꯤ ꯁꯤ ꯍꯥꯏꯔꯒ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯊꯣꯛꯃꯣꯛꯁꯤꯗꯤ ꯁꯤ ꯍꯥꯏꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯉꯁꯥꯏꯗꯒꯤ ꯗꯥꯔꯤ ꯃꯄꯥꯟꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯍꯦꯟꯊꯣꯏꯕꯤꯒꯤ ꯍꯦꯛ ꯃꯤꯠꯆꯥꯟꯅꯩ ꯋꯥꯔꯧꯕ ꯃꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩ ꯂꯣꯌꯨꯝꯕꯁꯨ ꯒꯥꯔꯤꯗꯒꯤ ꯄꯣꯠ ꯆꯩ ꯂꯧꯊꯣꯔꯛꯂꯒ
Ngasai bai gari da yaron bagai loi pura labani gari di ada thamore Praboni ni tung on thorak laga paikhom bu mai okpinaga loyum bana samlaga magi ka phaw pusin biramle aduga hankre kadai da kana ga kari toba chatlino haiba nangbo yare bi ima wari hayeng ngangnarase ware bai amta pothage ho phare potharo ngasidi si hairam laga ibesana thokre ngasai da ki wa machet amata ngangna de ani do paikhom ba pet khawdi mai henthoi bi tasina de magi thokpa pham sem laga le tadres alane henthoi bi yen khalai paikhom ma no pet tawraga thoibi ma henthoi bi na marak thatlaga sir pham tha baloire tumbiro la si hairam laga barum changki saura malene nuai dori paikhom bai bo